Hi ma'am, fake account dagi ngakthoknabi rule ai ma'am da share tawjage ko. Ma'am koi Facebook da metlaba matungda si makhada chingthabiro ko. Sumaina makhada chingtharaga aduga do moderation assist aina laise ase siga changbiro ko. Siga changaba matungda aduga mayamgi kaino da leiramdraga su da makhada dum chingbibo ko. Aduga siga changaba matungda sumaina leiriba rule ma'am se ase dum sumai changa dum off tawbiyo ba ko. Ado on tawninga na dum sumai tong metlaga dum on tawri sumai tawba yani aduga off thamninga na dum siga changa off thami sumai na ko thambiyo. Ado siga leiriba rule punamak se moina yadaba rule ngaktani aduna mayamna loina changa ga sigi function sing se mayam pabiraga dum loina off thambiyo ba ko. Ado aigi di si loina off thamjare mayam ko yengbiyo ma'am. Singse loina off thamagadi mayam akoi fake account dai su ngakthokpa ngamgani adu mayam na su fajana tawna pabiyo ba ko moina yadaba rule mayam se mayam na pabiraga aduga jengo off thambiyo adu ai su off thamjare adu mayam da sigi video se share tawjari sine ko adu mayam se dum yaragadi off thambiraga de koi fake account dagi mon ngakthokpa ngamgani hai tare ko ma'am.